Numidangwairam Pung Tongwan Manipuri Sipung Singdagi Masum Tokiba Todo Tok Singdagi Maruevi Ipau Sung Miam the Tamsagi Hanbada, Kanglipa Kimaira News the Kilakusaraga, Pazin Kiba Khungakpa Kunzamanga Kotna Bell Pikhraba, Numidangwairam Pung Manga henba Phaobadi thadoktri. Haukiba September Taragataruki Numidang Pung Nipanga Makhairam Tapa Matamda Manipur Police ki Special Commando ki Timaman Impal East ki Kong Badalaiba Mitay Mayak High School Maya Digi Kulaiga Kona na Fakiba Khungakpa Kunja volunteer Mangado Ngasi Mari Lainaba Session Judge Impal East ki Court Putoklaba Matung Lupa Lising Yankay gi PR bond BL Pikhraba Bel thadokraba Khungakpa Kunja volunteer Mangado di Moirang Tem Ananda Singa say Nifugamang Apopa Lakidraba Asok Singa Singzamai Makha Sorokhabam Laikai Atopam Kazit Elias Kishorji say Kuntraga Mapan Apopo Dananzoi Kongbot Nongtumbam Laikai Laukrapam Maiken Mangangsa say Kuntra Apopo El Eboton Kurai Ahongai Kontauzam Romeo Zitmitay say Kunganipan Apopo Ke Megazet Sagolban Sayang Amadit Kaisam Johnson say Kuntraga Manga Apopo Lakidraba Ke Ebomsa Singzamai Sorokhabam Laikai Kona miyoy mga si BL Pikhraba sunga sinung tulpung mga ga makai taba Phaobadi miyoy sunga si police custody digi thadoktuna laiki thawong asibu pendaba phongdoktuna masing yamlaba nupa na pising na Impal police station na thumjinduna thadoknaba khulaw lawki police na tear gas cell ahumla kaptuna miyam adu nupi lal complex Phauba Bengali high school mapa Phaobada taktoki loinana miyam punamangna court BL Pikhraba naha mga si thadokpangai na dun laiki Miyoy mga singa si Impal East ki Session Judge ki Court video conferencing ki kuthangda case asigi hearing sa taki Khungakpa Kunja volunteer mga sigi maikaida advocate Victor Sitaranjan amadi zoni na lepki hairiba Khungakpa Kunja mga mag court puthorokidi virtual ki kuthangda case asigi hearing sa taki Kunja volunteer mga si ngasi uripok serap court puthokani tabadagi masing yamlaba miyamna court asita thomjinaraki Thomzilaki, Masingam security force na court manungamasum akoy bumapam na akanba section tharong lakot to na ngak sen bagi thabak sataki. Serex da nga sinung tilpong ahum khara helak pa matamda court na makoy mga PR bond bail thadok pa order thoki order adu da makoy mga na hiram mari nga na satna buskan ki hiram sing adu ki manung da hairib case asigi makha ta ba investigation sa thaba matamda makoy mga na mating pangada bane makoy Manipur thadok to na out of state sa PR haibna sung yauri Makoy mga court na bail pire hain order tulak padagi court thomjilakhi ba miyam harawa phungdunaki loina na makoy mga bu police station dagi thadorakpa ngai na bagi dama court thadolaga satnaki hainasu pawsida makata na phungdurakli makasa tarakpo ina to papom na Kolkata Manipur bawon na mari lena balenga ki ayaba yawduna miyoy kya lana thabak hapsile haibigi singna balaire Manipur lenga ki General Administrative Department ZAD gi makhada run tawriba Kolkata city gi kunga taruk Roland Road near Max Muller Bawon Kolkata 700020 da leiriba Manipur Bawon asida Manipur lenga ki mari leinaba authority ki ayaba yawduna miyoy kya thabak hapsile haibigi singnaba yamna sauna leiri pausi isna phangma pawgi matungna di Manipur lenga ki ayaba yawduna Bawon asigi DRC oina Thaupuri ba miyoyishina niyam lana security guard ani driver ama room bearer ama hapsele masidana tana bawon asigi AC gi room kaya laifam thoktoba karmasari kya laisinduna AC lana sejinaduna sarkar gi pukai digi maram sadana sel sat anabagi asobu maram moire yamna ngaklibidi Manipur lenga ki mari leinaba authority gi ayaba yawduna niyam lana hapsin ki hairiba karmasari singasigi thagi phangpham tokpa tolop ki senpham di aduma kaidana piri Karaidigi senpam na tolop piri bano haiba si Manipur lenga ki mari leinaba authority na thikat pa matau tare haidi Paush na hai bawon asigi oina nauna security guard ani hapsin kiba sigi matang na lenga ki mari leinaba ZAD department gi makok thongmu singna khangan kiba matalekti niam gi matung ina security guard hapatar bus lenga ki ayaba loroga hapadabani loina security agency singdigi hana ningthina haiba train toraba miyoy singbu security guard oina hapadabani haidi Nauna bawon asigi driver ama hapsin kiba sisu matawkram na hapsin kiba no haiba khang magamdri loinana driver ama oibigi ningthina train tawraba haibadi gari thawba ningthina hairaba miyoira haibisu khangdi maduna bawon asida thabak toriba makok thongbu officer kharagi khangna sanaba miyoisina lenga ke ayaba yawdna thabak hapsilabra haibigi singnaba yamna sauna leiri amoramda Kolkata Manipur bawon asigi oina leidiba kantina sisu matawkram hauzik run tawriba no haiba Tasiyeng na kang magamdre niyam gi matung ina di kantina si salai na bagi damak to open tender tawduna matik saba cater sing kauraga sarai hanga dabani masisu ngasi Phauba open tender tawba laiti
Maduna Hausik Bawana Sigi, Kantin Salai Ribasi, Bawana Sit, Room Bearer Oina, Tabaktoriba, Karmasari Ohumna, Kantin Salai Bigi Tabaktaudun Lady. Thong thak bigi thabakta ningthina haitaba bawana sigi room bearer oiba staff ahumna matau kramna kantin si ran tawribano haibasu mari leinaba lenga ki authority amadi lebak miyamna mek singna khangandaba haibadu hoire नियम की मतुंग इनदी बावन सिदा थबक तौरिबा कर्मचारी अमना तोलोप अनि फंगबा यादि अदुबो बावन सिगी रूम बियरर अहुमना कंटिन सि हाउजिक सलाइदुना लैबुगुम तौरिबिस कंटिन सलाइबगी सुमकोइदा था थागी फंगफम तोको पे पीदुना डबल पे फंगलब्रा हाइबगी सिंगनबा मसु लैरे मरमसना कोलकाता मणिपुर बावन लेंगा के अयाब याउदुना सिक्युरिटी गार्ड रूम बियरर अमदी ड्राइवर सिंगबु थबक हापसिले हाइबिसगी मताना मणिपुर लेंगा की जनरल एडमिनिस्ट्रेटिव डिपार्टमेंट जेएडी की मकोक थोंगबुसिंगी मियेंग संगफम थोकले हाइनसु प्रजा सेक्शन क्यादगी पाउसी सिदा फुंगदोंगरक्ली अमरोमदना सोमाना फिल्म अमदी कल्चर ग मरी लेनब थबक थोरम सिंग यावबदा अथिंगबा लेते सगतकनी फिल्म फोरम फिल्म एक्टर सोमा की मथकता कंगलै पाक कनब लुपना सिरक्लिबा मराल सिंग अदु फिल्म फोरम ना याबंगमलु हेन फोरम की चेयरमैन एल सूर्यकांतना हाइख्रे ngasi मणिपुर प्रेस कपता पांगथोकिबा पाउमिसिंग उनाबा अमदा एल सूर्यकांतना हाइखि सोमाना फिल्म अमदी कल्चर ग मरी लेनब थबक थोरम सिंगदा सरुक याबदा फिल्म फोरम ना मापुंग फाना सगतकने मदी अथिंगबा लेति सोमाना हंदक माय होम इंडिया सिंबा नॉर्थ ईस्ट फेस्टिवल सरुक याबग लोइना न्यू दिल्ली की यंत्र मंत्र पांगथोकिबा मियाम की मिफम सरुक यादना मणिपुर हाउजिक ओइरिबा साथीरब फिबम सिगी मतंग मसंगब वाफम फोंदोकिबा दुगिदमा फिल्म फोरम ना थमोइसिंग थागले कनागुम लुप अमतन मणिपुरी फिल्म की थौमी अमगी मथक्ता अथिंगबा थामदोक थमजिन तौबिगनो फिल्म फोरम मणिपुर हाना हाबिरो मणिपुरी फिल्म की एपेक्स बुडी अम ओइरिबा फिल्म फोरम मणिपुर ना तौफम थोप थबकसिंग तौनबगी तंजा पिबियो हाउजिक लमदम सिदा सोकनरिबा सीबे संगबगी लानफमदगी नाथैनबा होनबा मानबा लंबीसिंग पुथोरकपदा फिल्म फोरम मणिपुर ना पुंगिंग थौगलोय हाइकेनसु पाउसदस पलकले अमरोमदना AR na nongmaina kapada laikhidraba ZTN gi imungda LMG na lupa lising kun tengbankre Assam Rifles na nongmaina kapada gi laikhidraba kaksing sumnang laikai sambalai parengda liba laikhidraba athauba yengkhom ZTN gi imung manungda ngasi Light Minded Grove LMG gi thaumisna lupa lising kun gi senpam tengbang dun imung ngasi gi awabada saru yakre ngasi gi tengbang khongsat aduda LMG Manipur gi advisor board member KK Wahengwam secretary Ojit Sorakhabam amadi Sunita Maibam Surendro Ningombam, Kunjakesor Mangsatabam, Birla Salam, Songtham, Zibalata, Tiken Sagolsen, Surjit Ngangom Amadi, Dr. Maibam, Itinasing Maruev, member Castor Yaki, Kongsat Adugamari Lenana, Group Asigi Secretary Ojit Sorakabam, Fondokibada, Haukiba September Nipan, Palil Satakiba Miang, Ihod Saruyakiba, Kaksing District, Kaksing Sunam Lerektagi, Atabu Yenkom Zitienbo, Assam Rifles, and the Minung Silated and Nomena Kapa, the Lake the Bas, Sima quiet in White of a Taudu Omani Magna, Idam the Manipurgingam Kaibuka, never get the Makloki, but Taudanga, the Ikaikum, the Utpoina. Awaban hori but like hidrabagi loinabi yangkop manitombi amati imung manungi miyoshin minung sigi tengbang oina lupalisin kun tengbang zawne laibok thiba thawdokta like hidraba zitian gi loinabi ima ki masano pa ama masano pi ama gal hori zitian nomgi surug imung manung pujaramba adu ngasidi imung asi awaba ma haibatu hoire imung asi yamna ka hena khudong sa dab awaba imung mane imung asi gi lehori ba phiba masi yengbada awat pi gi awat pangaktani miyamna su minung sigi tengbang pangbiyu haiken su paus ta makhatana phongdorakli Amaromdana, Nupi Sing Loina Pabi Rohan and Nong Marak to Morang Police Station among the Ingere Creek. Khungakpa asawat hawdang loriban hamanga handak Manipur Police ki kangbo na fazang hibadu condition mat yaudun thadokadabani haiba dabi tawduna ngarang Manipur ki tampak lamda laidiba police station singda lamdam sigi nupi oibising na makoi thadoktrabadi aikhoi su khulngakpa yawi aduna aikhoi busu phabi ro haina police station kya thamjin hibadu gi saru am oina ngarang police station maike dongi nupi myama mathumjin kre loiduna police na phau haiba yadabadigi mirang police station gi mamang na nupi sing ahin yare kredi Paus na hai ngara nung tilpung ani rom taba matam na Moirang Police Station na maike dongi nupi sing na makoi mayam phabiro hai tuna thomjin ki Madura Police Station na dugi get launchin tuna manungda nupi amata sangan kite Moirang Police Station ki osin na nupi sing gi mafam da phongdo kibada haujik phajaliba lalngak yawba miyoy mga adung si September 22 da court putholaba matungda soidana thadokragani Maduna miyam gi ihau lepi yaiki Madura nupi sing aduna yadabadagi Police Station mamang na phamjinduna laiki Police ki kangmuna tear gas na singba kaptuna tankhai bigi mut nupi singa phamjiliba do tankhai ba tawduna adumak lehanki pau sin hai masigi matungna nupi singa dun ngarang numidang nong marakta police station mamang na yereki ahing
नोंग तारकपदगी नुपीसिंग पुलिस स्टेशन की बेरेंदा नागेत दुकान की बेरेंदा चंगसिंदुना मखाताना येरेकपदगी ngasi नोंगानबद मफम थादोक्तुना सत्खे हाइदि ngare hing police station mawangna yarekhiba nupi sani ro madunga sa ayuktagi hauna hana setarap khongjangni saruk ama oina moirang lamkhaida thoktuna lambi de satoksin tawba gari sing check tawba madi Indian Army ki gari sing satoksin tawba thingbi khongjang changsin ki hain spouse ta makhatana pali amaromdana curfew kom thoktrabasu miyamna sikna saina bangam khidre haujuk manipur gi oiriba laita draba phibam asiga mari leina Imphal West amasum Imphal East district sing the law and order gi phibam na maram moiraga ngasi September gi tang kun gani thoisi district ani asi da curfew kom thokpa leiroi haina mari leina ba DC singna order thokrabasu curfew leina miyamna sikna saina bangam dana tinkhre loinana apanba thingba amata leitana satoksin tawnakhre ngasi yu angan badagi hauna miyamna thoknaraktuna Imphal East amasum West ki mafam singna mahoksagum satoksin tawnakhi khoramal kaithil su hanadigi sang tana khrapnakhi amasum full curfew lakthokiba district ani asigi manungda leiba dukan kya su thonghanaki oirang liba phiba masi mamang numit nini supna general strike tokiba aduga ngarangna black day ga mari leina sintha lepi u haibadigi miyamna sintha lepkhibana maram oiduna numit humni manipur miyam satoksin tawba yadana lehenkhiba aduga ngashina amuk Imphal East amasum West ta full curfew thamjilakpa sida miyamna khangmangamagi pangal leraktabadigi curfew ge thingba Thugaiduna satoksin tawduna su nomagi thabak sathakibani panba yabani ngasi Imphal East amasum West animakta full curfew thamkiba duda school amasum college sing loinana court yauna essential service singidi curfew na konsiloi hana mari lena ba DC sing ayiba sirol thoktidraba BDF inawgi loina bidelu palising humdra tengbangkhre Wangjing Kodong Pokpigi relief camp na sangjapam lawduna leirakhiba More Bazar nang thaba laikai ward number 8 tagi BDF personal mayang lambam inaw singa hokipa September mapanda masagi anabana maramoidun relief camp da laikhidrabagi imungda ngarang SP Thaubal Sasidanda Soibam MPS ki miyang makhara Thaubal district BDF welfare association ki thaumi singa loinana relief camp sida satuna lupa lising humdra gi sanpam BDF welfare fund Thaubal district ki kaithoktu pikhrana Thaubal district BDF welfare association ki sirol aman haidi sirol sin hai laikhidraba inaw amani mak imung manung handak thokliba kangluk irang asina maramoiduna More da leiba mitagi yum singko ki militants na tumna mai thadokhibadagi lanjenaratuna Wangjing Kodong Pokpi relief camp na sangjapam lawduna leirakpani loina ngasi laikhidaba sigi lana thoram Wangjing da leiba bamon mandap amada pangtokre thoram asida BDF personal kyana siru gyakhene su paus ta makhatana phongdurakli Loirak po ina tendak pa headlines ang katang mayam na thamsagi nilakuti da sipai tham yaro hai na warep na kraide ngara numidang pung tare makai taba matam na nilakuti youth club amadi nilakuti maira paibe ni yoiba mifam ama nilakuti community hall pang tokre mifam maduna warep kya lokre warep singa duki manung da house manipura kuki narco terrorist amadi su delari bu kuki lalawu singna atam na mitagi yum mai thaba lantum mangan mamadi misamyam halakpa sigumba kaya asida gi ngak sena na bani haiduna mapal gi thajilam di sipai kya sina Mitai miyam ngakpi senbiba yaudra phaba punba khatpa kya yorakpana makoida lamdamasigi miyam na thajaba thamnaktre hauji Imphal East ki manuna nilakuti da sipai sing thamgani haina Manipur lenga na tawri bis kudakta handokpina ba ama toina warep nakhi warep singa si Manipur gi minister amadi hengang police station da su copy amam thakre hadi adu hauji gu na miyam paus matang salu sinjarage mas miyam puna na update ngamina se